Hello everyone. Ngasidi hoi yam nungaiba numini aduga ngasigi anauba larik haiba tare. Haiba like se ai ngarang su panjagre ahoi gi like sigi maming se ahoi keno koi Ikigai ka. Ikigai haiba like se hoi yamna maming leiba popular oiba lari am khakni aduga mayamna sudum mayam su panaramani ne zu khale ne ka lari kha toina paba miyoi singdi ayamna hoi Ikigai su jik loina panarabani aduga haiba like se akoi Manipur da su leigi hai taragadi okio na akoi si kasam thong kwaitel pareng sida khoi gi bookstore am leibani aduda yauni aduga aigi oina de in pai je khoi Kindle da pawni ko ai like ayamna hoikti engonda hana copy leibo ragadi lei leitraga ayamna akoi kano da Kindle do oina ayam loi pai kaino hai kanda inga sai physical book si yorok pa ngai ngam de hai tare like pa matam da am khudak lain leiraga khudak ta dum pawa ngamba so akoi Kindle e-book siam nungai smain to na ngasagi akoina Ikigai haibisi like si magi author ji kanano Hector Garcia and Francis Miralles haigo aduga haibo wahi ji makti akoi kenoni Japanese marone da Ikigai sina minto isi kaino hai matam da akoi purpose of life hai ado ngarang gi like ta zo khoi yamna coincidence hai bitare akoi gi last ki topic ta ngarang the law of dharma da ngasagi akoi gi dharma is Sanskrit maroni aduga magi meaning sisu purpose of life hai so samana na ngasigi like sisu mu akoi gi Ikigai hai si the purpose of life hai ba sigi wahi jimak ne hai tare sigi meaning sine aduna ngasagi hai ba like si kamaina thogla ino hai ba matam da akoi na ngasi world sida miyo yam hingi akoi ko sidai sida akoi gi world da ngasi kamain to ge hai kan da akoi na blue zones ko location mangam lei world sida haiba blue zones haiba mafamsing se akoi kamain to ge hai kan da mi sing se yamna punsi yamna sangna punsiba haidi sahi samagi mathaktaga punsiba mi se akoi gi yamna leiba mafam hai tare population jida sigumba mafam world gi oina akoi khandu aba mafam blue zones haiba mafam manga lei hai sida ngasagi akoi gi Japan gi Okinawa haiba island se si one of the number 1 ne adudagi mo khoi Italy da lei then California da lei sumain to na mafam mangam ta lei haiba mafam mangam sida khoi na yam phajana research to kanda ngasagi haiba sigi specific location jing jaga sing sida lei ba miyoi ba sing sina kamaina makhoi si chahi chamagi mathakta yamna punsiba aduga haksang na sing ba yamna phaba wakhalon yam nungai ba yamna satisfied oiba life hingba mi hai tare akoi population myam ji mong da makhoi khare lei haiba makhoi ji da karamba makhan gi gun karamba makhan gi characters karmaina to bude makhoi ji oirino haiba ji matang da yam kupna research to kanda ngasai khoi gi Ikigai haiba sigi keno se lyric si puthorak pune aduna sida haiba khoi gi si myam sida especially Okinawa ka sida is da phajana khoi research to kanda Japan gi sumba island ji da leiba population myam sida makhoina phangi si kaino ahamba gi oina ngasigi dia yam tena thamjage sida ahamba da makhoina haisi makhoina sari ba chinjak sigi diet ka audagi mu makhoina exercise to gi hainabi adui matung da makhoi khudi maksina purpose of life si karino haibidi mama sagi Ikigai si karino je khangba ngamba aduga loina na ngasagi makhoina hingiba community si yamna amaga closely relationships yamna close oina leba yam community ties yamna strong oiba simain to na sigi point mari sina main ne auna si mayam sigi manungda horen Ikigai haiba positive jina ngasagi ai isa sigi Ikigai ji kaino haibidi purpose of life ai ji pole ji kai gino then haiba pose khoi ngarang ju am neina gare na han ju ko auna haiba sigi posi karino na thiba amadi kamaina thigadage haibisi matangda ngasagi framework ama blueprint ama akhogi puthokpane Ikigai haisida ana smain to na haiba authority gi research finding matuina haise miyol bisida ngasagi akhoina haksang khak sound body khak leidaga yade haibdi a sound mind in a sound body have haidi wakhan yamna nungai ba wakhan unity niyom chumba wakhalon khanba miyoi aduga haksang su yamna sengba adumba miyoi oiba ma changi haibisini magi one of the motives ko auna ngasai ke dorga hai kanda khoina magi haksang si phanawi dong tadi miyoi ji exercise tawi adubu miyoi si nangi wakhan ji mind si strength leina ba then
chumna wakhan khannaba positive oina wi dong tadi kai daka ta khoi mental exercise daka tai ka haiba wakhalon myamam puthoi sumain to ganda akhoina ngasai gi makhan makha kya gi techniques myamama haiba author sina ngasai khoi sigi larik ikigai haiba concept sida yauri makhan makha myama ana haiba pot me ngasi ain thamjai ji just khoi gi prologue amadi magi ahanba 1 or 2 chapters to gi point masa khra kra lothok sauni aw hayeng makha ta ko de khoi gi hena ikigai haiba si kamaina isai isa gi ikigai ji kamaina thidok khaduino haiba ji gi matang da khoi makha ta bado moi thamjage sumain to na ngasi gi oina matang sida ikigai haiba like sigi ahanba episode ngasi gi a review to this side lo sanjage aduga mayam jengbi khudema thank you for watching